Image Padam Yang William Singu Hanbada, Tram Nox Sevolina, Tamquan Arena Kurumzari. Nasigi, Marueva Pauda, Impalda, United Nations International Conference on ICIB, Pangtok Nava, Torang Tawe. Gungataruk Suba, Kongjam Tarpan Numit Pangtokuna, Miamna, Hikat like Tam Kray, Lonina. Ayusman Bharat Pakwara, Nasidagi, Hudokre. Hauzik, Mapungova Pau, Lobirasi. Manipur की राज्यपाल नाज़मा हेप्तुलान हाइक्रे मणिपुर HIV ड्रग नुपी सथब क्राइम हौखिब सही खरद हेंगलकली ओइरकलिबा फिबमसिंग असि थेंगनबा इम्फालदा यूनाइटेड नेशंस इंटरनेशनल कॉन्फ्रेंस ऑन HIV एड्स पांगथोकनबा थौरांग तौरे हाइक्रे वाफम असि ngasi इम्फाल होटल दा मणिपुर स्टेट कमीशन फॉर वुमेन लिंखतखिबा गी 3 सुब थौरम गी अथोइबा मिथुंगी वारोलदा डॉक्टर नाज़मा हेप्तुलान हाइखिबनी राज्यपाल मखा तारुना इम्फाल पांथोकदोरिबा कॉन्फ्रेंस ऑन HIV असिदा मालेंगरे पाक तरे न सरुक याबत नतना अवांग नोंपोक राज्य सिंगी होम मिनिस्टर सिंगसु सरुक यानबा बाटन तौनबा थरमदुदा थरमपु ओइन सरुक याखिबा चीफ मिनिस्टर दा पौताक पीके राज्यपाल मखा ताना फोंदोखिबदा हौखिबा सही खरा असिदा लमदम असिदा नुपी अंगांग सथब क्राइम हेंगलकली मसि थिंगनबा लेजिस्लेशन अमा मथौ ताई कमीशन ना नुपाना खुलिंगबा सोसाइटी असिदा लॉ अमा इन एक्ट अमा मथौ ताई मसिदा नतना सोथर लैरिबा क्राइम थिंगबदा मसा गाथोकचनबा अवेयरनेस पिबा मथौ ताई हाइके Emma market 4 to 5,000 women work under one roof, and women are conscious financially, economically. They are quite independent, and women have got a respect in Manipur, which is visible. But unfortunately, commercialization and the kind of globalization has brought violence against women even in the state like Manipur. Thormapugi warol Chief Minister na phongdokibada Manipurna hiram kayada makok thongba post yauna oiri sarkar na nupi singi welfare scheme kya hodokli sarkar sin nupi singbu maning tamna mathok tawjuba ngamhanna honare सरकार नुपी एम्पावरमेंट पीदुना डिस्ट्रिक्ट डिप्यूटी कमिश्नर SP की पोस्ट पीदुना एडमिनिस्ट्रेशन सरुक याहली हाइके प्रधानमंत्री बेटी बचाओ बेटी पढ़ाओ हाइबे स्कीम मखादा गर्ल स्टूडेंट्स एजुकेशन इमा मार्केट नुपी सथब क्राइम की फर्स्ट ट्रेड कोर्ट लिंगदुना अथुब मतमदा बिचार चथरी डिस्ट्रिक्ट नुपी की वुमेन पुलिस स्टेशन आगांग वेलनेस पुलिस स्टेशन हांगदोकले हाइके Hujikte ayambasu education da sports da hiram ayambada Manipur ki mangjil thari si nupi na chali sport asu yang virodam Mary Kom hoy Kunjarani hoy akoi state si da hujai tangai phadana change amakha darkar le ananga sigi women's commission gi round the suba gi foundation days da ina mayam da apilam ka tawningi ki society si am sathi na sokpa akoi mapan da khara gai akoi uruga chatpa sinataba manung da yam sathina deep rooted sopo society madi woire khois amna side khoi mayam punna ho guna tragade ba like china da to kiba obem war gi adumaina khoi amtang baklaw na ho tragade ba from the National Women Commission for the Women gi member Sose Saisa Manipur State Commission for Women gi chairperson Professor Binota Mainam yauna atai miyo kya su saruk yaki हौकी सही इंग लिंग चमापन मौद्रा मरीदगी हौदुना सही खुदिंगी लेप्तना चथरकपा खोंजोम तर्पण नुमित कुमसी सही गिसु ngasi तर्पण हौबन नुमित असिदा मणिपुर की तोंगान तोंगान मफमदगी मियोय चा कयाना सरुक यादुना कुनग तरुक सुबा खोंजोम तर्पण नुमित थौरम खोंजोम वार मेमोरियल कॉम्प्लेक्स ता पांगथोक्तुना मियामना खोंजोम तुरेलदा आइकत लेकत तमख्रे खोंजोम वार मेमोरियल ट्रस्ट ना मपुंग ओइबा थौदांग लौदुना पांगथोखिबा थौरम अदुदा ट्रस्ट की प्रेसिडेंट सु ओइरिबा
former minister Moirangthem Hemantana haikibada ngasi asi langthaban gi punima matung noma konba tarpan hawun numit ni tarpan loibana thasi numit ni haibisi Manipur sarkar na phongba calendar da mayek sengna yauri adubu laibak thibade tarpan hawdringai ngarang laibak ki phamnaiba khara laklaga khongjom turel da tarpan kalambasi angakpani tarpan hawbadi ngasini aduna makoina kalamliba adu ipai pusingda sajik bijabagumbani maribak majati gi damakta thawaina potha oikraba athobusing adugi mafamda tarpan sajik bijaba pamde manam aduna khongjom war memorial trust na sahi khuningi sinduna tarpan hawba numita langthabal haisoi tamjari bani khongjom de numit thoram phawba yenaringi cherak asida tarpan gi thoram phawba da yasin bagi फिवम द लापसी मियाम की लाइबक थीबनी अथौबसिंग की सेंगलबा मफमदा लानाई पैसा तालिबा संस्थान सरकार मुथटकदबनी हाइके मखाताना महागना हाइकेबदा मणिपुर सरकार कयाम पानख्रे अदुबु खोंजोम की सेंगलबा मफमसिदा राजनीति की पार्टी की वा ngangbadi amata thengnarakidri layu khraba ipaipu gi senglaba mafamda rajniti amadi party gi wa kanagumba amatana ngangbigan haike khongjom war memorial complex ta pangthokhiba ngasigi kuntaruk suba khongjom tarpan langban sara tambagi thoram aduda matamdugi khongjom lalda achouba thodang logduna mayok yakhiba pauna brajabasi gi sagai gi masu singsu lakduna hailei katpada saruk yakhe khongjom war memorial trust chinduna sei kudingi tarpon hobuni mitta langban ni choi tamjari bonu tarpon hobuna howdinge da katpa tarpon yokshet asida sarkarna yokshelapati anako phawi khongjom numit ki jagaringe da sarkarna tarpon du ambiyasan birakanu haibase khongjom war memorial trust anjaro afani piltok jari khongjom war memorial trust ipa ipugi mamhamda rajniti amani party gi wa mambigan haibase khongjom war memorial trust ki maikai anjaro bani Laibak ki damak thawai kat kiba athawa athawisingi mafamda langwan thagi haitha leithabagi throm ngasi kekrupata leiba the Great June Uprising Memorial Complex ta pangthokre throm aduga mari leinana kekrupata pangthok paw infam amada UCM gi General Secretary Haikujam athawna pawmising da haike Naga unique history gi matangda RN Rabina Naga singi organization singna yamna organize oiba mawongda issue amba sapmarna pukhalei aduga nakoi maitai singi di amaga amata marade haina phongdoke Tawutabu masida khenaribasi IM na sagalakpa Silong Accord ki matungda yadre haina tholuklaba IM na anuba naga aspiration haiduna anuba wa wakhalol amada unique naga history haiduna sagalai masi yaba sungam ngamloi Manipurda khundaminariba atai phurup macha singbu nampuda makhoina pulap lausilaga unique naga history sagalakmani masida India lengakna tongsinduna nuksinahandana ba honaba yaroi masina maram oiduna naga amasung miti singi marakta taisinaba yadaba kakhal ama laklibasi khudong chaba si India laukre masigi drama sing asigi script ase India lengak na sanabani masi maithiba pinarui damak Manipur miyam na leptuna lairi aduna unique naga history toklaga aikhoi amato ina punsinduna India na sathrakliba thong sing asi thengnaba sem sabagi tangai phadaba adu laire haina phongdokhe ngasi multipurpose Community Hall Malikai da Pangthokhiba Tarpan Usapki Thoramda Lakpikiba Ahal Singi Manungda Khwaidagi Ahal Oiba Masagi Sahi Maudraga Taruk Surba Yankhom Tomba Kaksing Paji Lekai da Leimana Miam gi numit Miam Mihut Sinduna Haujik Miamna Yamna Pamnaba Usara ama Oidiba Kaksing Haining Asoba ama Thakre Ngasi Usara Thabagi Thoram adu Sinkiba Nare Munal Maitain na Phonokpada Langman Tarpalasi Sahi Kyagi Mamangdagi Laikhidraba Thawai Singda Ngamjaba Hailei Usapna Singba Katuna Lakhi Hainaba Lay Aikoina Karigumba Ama Katpada Ahingba Upambi Oina Katlabadi Mahi Pangi Haina Asumna Mioi Kudingna Makoigi Imung Manungi Laikhidraba Thawai Kudingmaki Mingda Usara Oina Kalamba Tarbadi Aikogi Iramda Manipursi Uwana Punsang Sangba Yengbada Puning Huba Pazarab Iramda Mama Oigani Haina Pondoke Manipur thabak ama tawbada ai nang khaktar ngamloi aduna Manipur sai koi punsin ba ma mathau tai matam da mai pa porkani haina health and family welfare minister L Jentukmana phongdokre
JNMC Conference Hall Pangtokpa September Kuntra Pawu Sathagadaba Ayushman Bharat Pakhwara Hodokpagi Tharamda Saruk Yakiba Minister na Makhatan Haiki India lenga ki Ayushman Bharat scheme ase ate atopa state singa sangdam nakpa matamda state asina khwaidagi makokta laina bhonasi miyam gi damakta lenga ki anu scheme ama lakpada khangdagadi aikhoina lawgudariba kanaba du phangloi miyam na narba matam khakta da nare haina khangpagi mahutta nadringai da section tharang lawkhat hoba mathau tai loinana anaba mi ama phanaba narakkatabadagi section ba haibasina aikhoi achoba singnaba amani singnaba amaga loinana thabak tawraba matamda aikhoina khalliba yoge khanna taliba thabak adu yobu ngamgani miyoibana khwairi kibasi sibani aikhoina hek pokpadagi magi sibagi matam adu yawdriba phawa aikhoina hingduna leibasi punamana sibasi khwaidagi ki aduna India lenga ki makhada lakpa scheme sing amadi Manipur gi chief minister na hodokliba ana layengi scheme sing mamuta na thijinduna madugi kanaba loba mathau tai haike This is the other component so the head scheme now independent government there is see Singapore nasi ma the independent of only 6 is one number 1 the kind of number sanitary the one that the philosophical background behind this Ayushman Bharat Mission sahi ama Bharat pagi palan tharonga mari leinana ngasidagi horaga tha asigi kuntra phawba chathagadaba Ayushman Bharat Pakhora Thawal Jila dasu Jila asigi Deputy Commissioner Nomaithem Bandana ngasidagi hodokhrei ngasigi Ayushman Bharat Pakhora hodokpagi thoram aduga mari leinana miyam da paujal piba khongsat amasu Deputy Commissioner Thawal DC Complex tagi lamtha khi khongsat adu Thawal DC Complex tagi National Highway 102 gi paringda thoraktuna Thawal Bazar phawraga Thawal wangmatabada leiba Chief Medical Officer gi complex ta loisin khi ngasigi Pakhora hodokpagi thoram aduga matangda wangangladuna DC Thawal na hai mamang sahi dagi hodokhiba Ayushman Bharat Mission gi makhada Thawal district ta Health and Wellness Center trauma Ningthina function tawduna miyamda kanaba pire Ayushman Bharat Mission gi sharuk ama oiriba Pradhan Mantri Jan Arogya Yojana gi makhada district asigi mingchanba yaba miyoi sada kuntra khaktamak mingchali masigi award pusing handaki numit 30 sathagadaba Pakhora gi thorum asigi manungda mingchalhanaba honagani masida miyam amadi stakeholders singna mateng pangbi haiba wafam phongdokhi ngasigi Pakhora hodokpagi thoram aduda CMO Thawal Dr. N. Jantikumar ADMI Radhakanta Thawal District Hospital gi Superintendent Dr. C.S. Mepsa Devisu saruk yakhe awaba lagi bana traga kogi karai de sakhadage mari benefit phangbam se khangdabani ki khangge tawbani na ko yam 70% of population na khangbang ngamdri card phangbang ngamdri aduna ko gi 15 days handaki September 15 ngasidagi hauzaraga September 30 baw pangthok kadoriba Ayushman Bharat Pakhora sigi manung state da akoina lairiba 70% of the population state da target targa moise card sing se najingai dagi hauna moise card paibam to mi singuna pahan bagi campaign achoba Amromda Ayushman Bharat Pakhora gi mari Pakhora ga mari leinana ngasi Jirbam gi bawparada leiba RK Sanatombi Devi Vidyalaya dagi Irabot mitam phawba khongsat ama District Health Society Jirbam sinuna pangthokhrei ngasi gi thoram aduda Mangnambam Rajkumar IS DC Chairperson DSNSM Jirbam Sagakpam Santi Devi Chairperson Jirbam Municipal Council Moirangthem Mobi Singh SP Jirbam Sorokhaibam Maniton Principal RKSDV Amadi Dr. Okendro Elangbam CMO Jirbam Su Sarugyakhe ngasigi khongsat adu DC Jirbam Mangnambam Rajkumar flag of tawduna lamthakhe Library and Information Center Kaksingna Nomaijing Khunigi lepna pangthokliba Special Sunday gi Sahumga Traga Nipan Suba Edition ngasi ayuk pung 3 makhairom tabada Center sigi auditorium da pangthokhrei ngasi thromda Indigo gi Sene Pilot Ketrium Sam Keshorna Resource Person oidra Mahiroi Sanironga interaction session ama chathakhe Pilot ama oige harabadi kari quality sengani amadi angang oiringai dagi hona kari tawgani haibi matangda resource person na marik sumba warol kya thamki tungda mahiro kyan hangwa wang singi pahumsu mahakna masata na piki
निंगसिंग याबदी कैथरीन सामकेश्वर सही कुंतरुक हेना इंडियन एयर फोर्स दा फाइटर पायलट ओइना थबक तरोमलगा रिटायरमेंट तौरब मतुंगदा हौजिक हौजिक इंडिगो गी सेनियर पायलट अमा ओइना थबक तौरिबनी ngasi throm da senior pilot asigi loina bi KSS Arun Kumari su saruk yaki Helping Hand for People SHP Manipur gi child helpline ama ngasi porampata leiba Jennings Hospital na hangdokre Service blood amadi financial aid haiba yumpham da get help give help haiba wakhalon da hangdokhiba child helpline asigi phone number singdi 8018330824 amadi 7005615956 ni hangdukpa aduga mari leinana Jennings ki medical superintendent Dr. Jitendra haikibada SSP gumba miyam gi awabada mateng pang ge haiduna throkhiba lupki masing ding asi phawa masing yamdri social media da amadi pause sing da haptuna miyam mateng pangle haibadu natte mathau taribadi thabuk tu utpani SSPSA ngasi phawa hanmalitana kana lejadraba anaba sing da sauna mateng pangduna lagli ngasi gi numit ase Manipur miyam gi khwaidagi laibak phaban numit amani haiba yai manamdi SSP gi child helpline hangdokni ba asina kana lejadraba angang sing da chauna kana piragani masina se leitabadagi laing ngamjadraba angang sing da laing bagi khunung chaba phanghalagani haike leibak asigi mafam Atida Pangthuk Nabagum Thawal Dasu District Legal Services Authority Thawal Sinduna National Lok Adalat Thawalgi Court Complex to Pangthokre Lok Adalat Aduda District and Session Judge Thawal T.S. Simon District Family Court Ki Judge Salam Imocha Chief Judicial Magistrate Atopam Santa Devina Judge Oina Pamba Toan Bench Onda Bank BSNL Amasung Civil Case Ka Mari Leinaba Case Kaya Warasin Purapangam K Lok Adalat Aduda Punna Case Chamaga Humbudra Taret Lokot Pada Case Chamaga Tratruk Warasin Puraktuna Lupa Lak Kunga Humdoi Lising Humdoi Subna Samriga Humbugi Senpam Settlement Puraki Aduga Seloina Lupa Lak Mari Lising Humdraga Matoi Subna Sanipan Yankei Collection Tawangam K Ngarang Indo-Myanmar Border Gi Pillar Number Humbudraga Taruk Mayada 43 Assam Rifles More Amadi More Commando Gi Osi Hemchan na Lusingba Apunba Tim Amana Asat Ong Akpigani Akak Naba Pau Ama Pangbadagi Section Tharong Lokotlingi Gi Serekta Honda Scoopy Tongduna Mio Ama Border Land Select Sector Wada Gari Adugi Manungda WI Tablet Lishing Taragamapan Samriga Humdra Humdoi Yarum Badagi Pakre Drug Kwanana Paraba Mio Yadudi Mr. Kyo King Sahi Kuntramanga Apokba Show Niang Tumu Ward Number Nipandagini Hairi Pagalaba Polam Singadu Media Singi Mamanga Putok Laba Matung More Police Station da FIR Ma Sansin Kre Hairi Social Researcher Sarto Tondon Kom Haikre Bibhag Kuntraga Nitoigi Lissingani Sumna Nipan Sumna Mapangi Utilization Certificate Tagatabadagi Lupa Crore Lissing Humbutaret Satret Maudaga Taruk Mango Lady Wapamasi Nutil Palmising Unavada Sarto Komna Palmising of Pongo Kivani Magna Makata Aduna Department Kutrani Pangi English Singaniga Suna Train Pangi September Train Pan Powda Utilization Certificate Lissing Marie Satre Suna Taret Pikatana Lady Masi State Finance Ki Audit Report Jang Kangmangam Kivani Matau Karam the Mangli Bano Haibu Ikang Kang Dana Lady Mangli Centrum Asina Sarkarna Go to School Go to Hill Haiba Pazakar Scheme Kaya Packet Liva Si Iho Hole Mangliba Budget Singi Matanga Assembly da MLA Mr. Singna Amata discussion Taude Taurabadi Apabu Organi Haike Pending Mayam Lady, but Tabak Mayam Pira Gasmo, pending UC Lady Visibo, Kanaka Tajaga Nova. Central any BJP Congress any party was no Has a say Leroya Wakan Aiki concept Leroy Pazapa scheme or Kanumudi Low Rure, implement of woman UC Hagamam the Pesado over first week, second week, Kumudi Low Rambaya Dumuku Matang Taram Hadi pinning the Tabako like Dr. District Mahila Congress Committee na Sinduna Kaksing Block Congress Committee ki office ta Kuntra Tarulok Suba Mahila Foundation Day Palan Taukre
थ्रमदुदा कक्सिंग ब्लॉक कांग्रेस कमिटी की प्रेसिडेंट KSS इबोल सिंह, MPCC की मेंबर एन कोबिट, कक्सिंग म्युनिसिपल काउंसिल की काउंसिलर सिंह M इनाकुनबी, M मेमचा अमदी M उमा, डिस्ट्रिक्ट महिला की प्रेसिडेंट B बेबीश अमसुंग महिला ब्लॉक कांग्रेस कमिटी कक्सिंग की प्रेसिडेंट M पिसकना प्रेसिडेंट मेंबर सिंह ओइना सरुक याखे। था असिगी त्राहुमदोइदा बिष्णुपुर डिस्ट्रिक्ट की कोम्बी पुलिस स्टेशन की मनुंग चनबा वांगू संदंगखोंग लिटान मखोंग की मणिपुर तुरेल दा इन हुंदुना nga फाबा चटखिबा चारेल मंजिंग दगी सोलोक खाइबम संजोय सिंह सही निफु हमदोय अपोकपा S इबोमचा इसिंगदा तासिनखिबदगी थीबा खंगदना लेरखिबा दो ngasiayuk pung 5 minute kuntra tarakpa adwaida asiba haksang oina phangkhre hairi push up on the surf sword by one hand haibisida maitai sathup lanthup thang ta academy ki founder Sawaijam Bhava Singhana World Book of Records attempt tawkhre Green Revolution Society na sponsor tawdana Manipur Press Club ta pangthokiba World Book of Record attempt tawbagi throm aduda Khambok AC ki MLA su oiriba Green Revolution Society ki chairman Akram Suraj Kumar na hai Manipur se malem da masak tak na hona bada lamdam sigi culture gi achaw saruk ama yauri culture gi manung da thang ta si su amani tungi mirol da thang ta si mut kitana ba ekhoi khurim na thawang lawin ba sangi ngasi pangthok leba World Book of Record attempt asina mai pak labadi Manipur malem gi thak ta sawa pak ma kan mangam lagani matung tarak padasu World Book of Record attempt toba sida mathau tarak khudimak mateng pangkhigani hainasu mahna phongdokki ngasigi World Book of Record kidamak attempt tokiba Sawaijam Bhawanasu wafam kaya phongdorakle ꯇꯩ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯝꯗ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯊꯝꯅꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯔ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯟꯖꯕꯅꯦ ꯑꯗꯣ ꯃꯁꯤ ꯀꯜꯂꯤ ꯊꯧꯋꯦꯅ ꯇꯧꯕꯩ ꯅꯠꯇꯕ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯁꯑꯞ ꯇꯧꯔꯤꯕ ꯊꯥꯡ ꯃꯌꯥꯗ ꯄ꯭ꯂꯦꯠ ꯇꯧꯔ ꯏꯜꯂꯤꯕꯁꯦ ꯃꯁꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯖꯕꯅꯦ ꯑꯇꯩ ꯑꯇꯩ ꯐꯪꯁꯟ ꯃꯌꯥꯝ ꯑꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯆꯧ ꯑꯁꯥꯡ ꯚꯤ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗꯁꯨ ꯑꯩꯅ ꯃꯁꯤ ꯗꯦꯃꯣ ꯑꯣꯏꯅ ꯎꯠꯈ꯭ꯔꯦ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯃꯁꯤ ꯑꯩꯅ ꯔꯦꯀꯣꯔꯗꯀꯤ ꯊꯥꯕ ꯀꯥꯟꯗ ꯃꯣꯏ ꯇꯧꯔꯀꯥꯟꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯋꯥꯔꯜ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯅ ꯑꯩꯈꯣꯏ ꯀꯟꯐꯥꯔꯃꯦꯁꯟ ꯐꯣꯝ गाइड तौर पीरप गाइड मखा पाचों IIT da Asian Mahiroi Lissingama PhD Fellowship Pinaba Government Program Hodokadori India da leba IIT Singda Asian Mahiroi Lissingama da PhD Tawhannaba Mingchanbagi Thabak IIT Delhi na packet kani Asian PhD Fellowship Hodokpagi Thabak ado External Affairs Minister S Jaishankar amasung ISRD Minister Ramesh Pokhriyal Anina Punna packet kalagani hairi Thoramatuda Asian Lebak Singi Mission gi Head Sing External Affairs Ministry, ISRD Ministry, IIT Kulhumdoi gi Director Sing UGC gi Chairman amasung NITI Ayok ki Vice Chairman Sing su saruk yagani hairi Andhra Pradesh ki East Godavari District ta Godavari Turel da kholakpa hiyama laksin khiwigi thodokta mioi teret sire adu kontra henbana thibu khangna leiri thodok adu ngase numit jungma matung da thokhibani State Tourism Board na chalaiba hi adu da mioi humbu humdoi tonglakhe mioi kulumdoi di kanba ngamhore hi adu Devi Patnam manakta leiba Pochama Temple dagi Papi Kondalu Mountain tamna holakhibani haiba mountain adu lamkoiba sing yamna maru eba maphamni thodok adu Devi Patnam mandal gi manungda leiba Kasuluru village manakta thokhibani Oil and Natural Gas Corporation gi headquarters sing amasung National Disaster Response Force ki mioi sing yauna mi kanbagi thabak chathari hauji Godavari Turel gi imai flood water cusecs lakh nga gi mathak sel hairi ningsingba yabadi ngarangsu Madhya Pradesh ta Ganesh Chaturthi Festival loisilakpagi lai murti Turel thadaba lakpada irak naduna mioi taraga mathoi sikhrabani hauji sanabagi pauda District Sports Association Kaching na sinduna association na sige playground sa thariba taraga taret suba KSS Kishore Kumar Memorial First Division Football League ki ngasi sanakhiba match anigi ahanba ground da SWC Waikhongna SRDC Kaksinbu Panjal ahum sinoda maithiba pikre SWC Waikhongi Panjal singadu Test Kumar na match ki minute taraga mari amadi kontraga ni thoi Bhumena minute kungama thoi chatpada sankibani ngasi ani suba ground na LYA Wanguna AIFA Irengbanbu Panjan Mariga Sunor Mighty Pikre LYA gi Panjan Singadu
रोमेंकना मैच की मिनट कुंठा माथोय अमदी हुंबु मंगा दयानंदना मिनट कुंठा पन हुंबु चटपदा सनखिबनी हौजिक अरोइबदा मरुबे पाव अमोन पिजरी इम्फाल दा यूनाइटेड नेशंस इंटरनेशनल कॉन्फ्रेंस ऑन HIV पांथोकनबा थौरांग तौरे कुनग तरुक सुबा खोंजम तर्पण नुमित पांथोकतुना मियामना हैकत लाइकत तमख्रे लोइनना आयुष्मान भारत पखवाड़ा ngasiदगी होदोखरे ngasiगidi पाउदम संदोकसबा मतंग से लोजरे मियाम अमुक हन्ना खुलुमजरी।